Manipur Assembly da Kuki Mla Saruk Yaribasi Thawai Thakrabasing Ikaiba Pibani KSIPC Handak Pangtholiba Manipur Legislative Assembly ki budget session da Kuki Furuf ki MLA Singna Saruk Yaribasi Irang Asida Thawai Thakraba Furuvasi ki Mioi Chaniga Humpubu Ikaiba Pibani Haina Kuki History and Identity Protection Committee KHIPC ki Maikai Digi Fongdoragli Hiramasida Ukrul Times ta Fongba Pau Aman Hai Manipur ki Anova Laingak Semada Amasung Handak Pangtholiba Manipur Legislative Assembly session asida Kuki Furuf ki MLA Nemcha Kivgen Lalian Manga Khauti Ngur Sanglur Sanate Lebjamang Haukif Kim New Haukif Hangsing Amasung Haukolen Kivgen na virtual oina Manipur Assembly mi from asida saruk yaba asi condemn dawi Makoi ki thawang ase Kuki Furuf ki miyam na makoi buthajaba adu manghan bani amasung hauki bachahi ahum asida thoki ba irang na thawai thakraba Kuki Furuf ki miyoi chani gi humfu adu busu ikai ba pi bani Thawong kasi Kuki Furuf ki miyoy sing na makoy na thamlam mathajaba amasung makoy masa-masa gi dignity adubu irai laina compromise tawbani haina lawi KSIPC na Kuki Furuf ki miyam gi apamba amasung pumnamak na lawmina kiba waref to khaiba laingak fangriba fawba khongfam handokta ba haiba aduda chena leptuna Kuki gi puwari identity amasung haksing mongak tuna thamgani haina paw asina makhatari Ningsing bayabadi haukiba kumja 2023 gi May dagi horakiba irang asida nakal anima ki miyoy lising kaya lanjen anduna relief camp ta changja fam lauduna hojek fawba yumda hanjinba ngamdana lairibani Dr. Bimol MP ki tolof lauramdre kumja 2024 da pangthokiba taraganipan suba Lok Sabha election na mai paglakiba MP singi manungdagi hojiki oina Lok Sabha gi apunba seat masing chamanga gani fuga humdoi leigada bada chamri ga marfuga mathoi leiriba sigi manungda MP anina makoina sabha asigi member oibagi tolof lauramdabagi manungda amadi Inner Manipur Parliamentary Constituency ki Congress MP Dr. Angomsa Bimol Akoijam Oiramle Hiramasagi matangda India Today na file tawrakpa report na hai Lok Sabha ki members singi manungda MP oibagi tolof lawdabaga mari lainana Right to Information Act ki makhada news agency asina hangkiba wahangi paukumda Dr. Angomsa Bimol Akoijam amasung BJP ki MP Navin Jindal na MP oibagi tolof lawde haibagi paukum pirakibani haidi MP anisina tolof lawdabagi mathakta Navin Jindal di mahang na Lok Sabha gi member oibagi official oiba allowance na chingbasu amata lawde hari adom moina mamikhalasi da miref oina bagi damak Navin Jindal na file tawrakiba mahaki nomination paper ga loina ba affidavit tadi mahaki lanthum asi lupa crore 1,241 ni haina fongdurakibani aduga Manipur gi MP Dr. Angomsa Bimol Akoijam gi na mahaki asset asi lupa lakh 97 lom ni haina fongdurakibani MP oibagi tolof lawdaba Navin Jindal asi Madhya Pradesh ki Kurukshetra Parliamentary Constituency ki MP ni aduga Lok Sabha ki hojik leiriba member singi manungda khwaidagi inakhunba MP di Andhra Pradesh ki Guntur dagi karakhiba Telugu Desam gi MP Chandrasekhar Pemasani ni mahaki asset asi lupa crore 5,705 helibani aduga anisuba Lok Sabha ki khwaidagi inakhunba MP na BJP ki Konda Biseswar Reddy na oiribani US na Iran ga songna riba lan malemi khwaidagi sel changba lan amani haina fongduragli US na hauji Iran da songna riba lan asi malemi khwaidagi sel changba lan singi manungda ama oiri haina expert sing na fongduragli expert sing na fongdurakpagi matung ina US na Iran da songna riba lan asi malemi khwaidagi sel changba lan amani haibagi mayek larba khudam di lan asi da US na USS Gerald Ford amadi USS Abraham Lincoln aircraft carrier ani deploy tawriba asina adumak taklabadi loinana America na 2026 ki oina defense budget asi $1 trillion 1.01 thamki hariba senfam asi malimi oina punna thamnariba military gi cost ki chamagi manungda nifu oiri panba yabadi military da sel yamna thadari haibadi hariba China gi defense budget asi $1 billion 303 ni aduga Russia gi oina $1 billion 212 ni aduga Iran gi military budget na sumna gi $1 billion 9 khaktani hari lakadariba chahi dadi America gi President Donald Trump na military gi defense budget asi $1 trillion 1.01 dagi hengal aduna $1 trillion 1.5 ohilagani haina su lauthoki balai khrabani Iran gi lana si da hojik deploy tariba nuclear energy na chalai ba haibadi thau gi mathau tadraba energy loiba nairoi daba aircraft carrier ani asi malam gi khwaidagi tangba aircraft carrier ni Gerald Ford khakta da fighter jet 90 rom deploy tawba ngambagi capacity lei loinana lanmi lising mariga chamnga rom leinabagi ka sing yauri aircraft carrier ani asigi yekna balai bak singna khwaidagi akiba posak ama hairagana ton lakh ama hena lumba achauba radar na track tawba ngamdaba asini nakal amarom dana hojik chathariba Iran gi lan asigi matangda China na makhoi gi space ta thamliba satellite ki mateng lauduna bikup khudingi thau
ꯄꯥꯎ ꯂꯧꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯂꯥꯟ ꯑꯁꯤ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯃꯔꯝꯅ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯅ ꯃꯈꯣꯏꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅꯔꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯀꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯄꯤꯠ ꯍꯦꯒꯁꯦꯠꯅ ꯏꯔꯥꯟꯗ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯔꯥꯟꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯟ ꯆꯠꯊꯈꯤꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯌꯦꯡꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯇꯁꯦꯡꯅ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯤꯝ ꯌꯣ ꯖꯣꯡ꯫ ꯌꯦꯡꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯇꯁꯦꯡꯅ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯆꯟꯅꯨꯄꯤ ꯀꯤꯝ ꯌꯣ ꯖꯣꯡꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ KCNAꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯅꯤꯁꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯀꯤꯝ ꯌꯣ ꯖꯣꯡꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯑꯃꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯄꯨꯟꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯆꯠꯊꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯌꯦꯡꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯌꯦꯡꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯞ ꯆꯥꯅ ꯂꯥꯟꯗꯥꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯣꯏꯁꯥꯎꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯑꯃꯦꯔꯤꯀꯥꯒ ꯄꯨꯟꯅ ꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯖ ꯆꯠꯊꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕ ꯃꯈꯩ ꯃꯤꯗꯜ ꯏꯁꯇꯒꯤ ꯊꯥꯎ ꯂꯤꯇꯔ 1 ꯐꯥꯎꯕ ꯄꯨꯊꯣꯛꯍꯜꯂꯣꯏ IRGC꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯃꯈꯥ ꯇꯥꯅ ꯂꯥꯟꯗꯥ ꯆꯠꯊꯔꯤꯕ ꯃꯈꯩ ꯃꯤꯗꯜ ꯏꯁꯇꯒꯤ ꯊꯥꯎ ꯂꯤꯇꯔ 1 ꯐꯥꯎꯕ ꯄꯨꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔ IRGCꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯊꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯅ ꯃꯈꯥ ꯇꯥꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯂꯥꯟꯗ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯎ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈꯤꯕꯅꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯤꯗꯜ ꯏꯁꯠꯀꯤ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯑꯃꯁꯨꯡ ꯎꯪꯈꯠꯅꯕ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯐꯤꯚꯝ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯥꯏꯄꯥꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤꯗꯦ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯆꯠꯊꯔꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯏꯔꯥꯟꯒꯤ ꯀ꯭ꯂꯦꯔꯤꯀꯦꯜ ꯂꯩꯉꯥꯛ ꯅꯝꯊꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯌꯨꯑꯦꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯋꯥꯁꯤꯡꯇꯟꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯀꯦꯄꯥꯕꯤꯂꯤꯇꯤꯁ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 29ꯗꯒꯤ ꯍꯧꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯄꯨꯟꯕ ꯐꯣꯔꯁꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯈꯤꯕꯗ ꯃꯤꯑꯣꯏ 1,332 ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯀꯌꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ UN ꯑꯦꯝꯕꯦꯁꯦꯗꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯕꯨ ꯏꯔꯥꯟꯒꯤ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯏꯔꯥꯟꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯥꯎꯒꯤ ꯑꯋꯥꯠꯄ ꯃꯥꯌꯣꯛꯅꯔꯛꯄꯒꯤ ꯑꯀꯤꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯊꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯔꯛꯂꯕꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯃꯤꯗꯜ ꯏꯁꯠꯇ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯕꯦꯖꯁꯤꯡꯗ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯆꯥꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗ ꯕꯪꯀꯔ ꯕꯁꯇꯔ ꯕꯣꯝ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯕ ꯎꯕꯗꯒꯤ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯂꯣꯠꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯗ ꯕꯪꯀꯔ ꯕꯁꯇꯔ ꯕꯣꯝ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯕ ꯎꯕꯗꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯕ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯆꯤꯡꯒꯤ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯗ ꯂꯣꯠꯅꯕ ꯍꯣꯠꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯅ ꯆꯤꯐꯕꯠ ꯑꯃꯗꯤ ꯆꯤꯟꯖꯤꯌꯥꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯍꯦꯗ ꯄꯨꯕ ꯉꯝꯕ ꯃꯤꯁꯥꯏꯜꯁꯤꯡ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯣꯟꯆ ꯇꯧꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯊꯝꯂꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯕꯪꯀꯔ ꯕꯁꯇꯔ ꯕꯣꯝ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯛꯄ ꯎꯕꯗꯒꯤ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯆꯤꯡꯒꯤ ꯌꯥꯝꯅ ꯂꯨꯕ ꯕꯪꯀꯔ ꯕꯁꯇꯔ ꯕꯣꯝꯅ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏꯗꯧꯕ ꯃꯐꯝꯁꯤꯡ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯊꯝꯅꯕ ꯊꯧꯔꯥꯡꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯆꯥꯏꯅꯥꯅ ꯃꯤꯇꯔ 3,000 ꯍꯦꯟꯅ ꯂꯨꯕ ꯃꯐꯝꯗ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯦꯁꯟ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜꯁꯤꯡ ꯊꯝꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯊꯨꯗꯦꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯒꯅꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨ꯫ ꯏꯔꯥꯟꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯊꯨꯗꯦꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯔꯥꯟꯅꯁꯨ ꯍꯥꯟꯅꯗꯒꯤ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯗꯨꯅ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫